Lakliba November 12 ningthaukaaba senglaba numit asi Manipur miyamna pamjaba punsirol ama ningkha tamna lepchaba ngamnaba lebak asi khundaminariba chingmi tammi miyamgi mihut singna wakhal chungsimnaduna semkiba United Nations Liberation Front UNLF ki bumathoi suba Mapok Kumon numit ni haina Koireng luchingba UNLF na thamlakli ngasi front asigi Central Committee gi Secretary of Publicity Sakhen na khujek pidon thadorpa chewal da party amasung lami sanglup mahut sinjaduna irei sapum namakna pungmaki mafamda thodokna India gi loilam leingak amasung makhoina sawatliba sawatuna thamba mapandagi changlakpa kuki khulai paiba singalotuna ragalam damasigi yellow purup singda maru oina maitai purup tarandarak isagi iramdanda lanjinari ba irol irang taklaba ipurup cha singi awabada saruk yazabakana yaifa pause pijari India gi loilam lenga ki Manipur gi ningtamda hanjinaba yawal I hok changsilakpa chahi humfu hele asuk koina chatharakpa ningtam yawal lalho ase ngasi fawba mai pakpa yabagi phibam udribasi karigino mai pakpa bu ngamkhigadra haibasi hauzik machida ireisa singna hangnaba ngamnadaba wafamne maramaduna aikhoigi ningtam yawol lalho ase matam sangna changliba ase kari marangido amadi karamba phibam sing leiragadi ningtam yawol lalho ase mai pakpa ngamgani haibagi matangda chahi kungi mamangdasu pangthokraba UNLF ki oiba wakhal meeting adunga sigi orakliba phibam singsu Konsil laga thamjari Manipur lebaki ningtam yawol lalho asi mai pakpada tangai fadana leitaba yadaba maru aba phibam ahum khak changi ahanbada Manipur lebaki apun bapangal loinana wishyagi ningtam lalho singi sungsinaba pangal anisubada India lebak khak semkhiba matamda Chenarakpa India manungi muknaba sing adu yengthinaba muknaba oiraktuna India lebak ase manungdagi kinthaba haurakpa amasung ahum subada malengi thakta India lebak ki thoksil thawung maru oina foreign policy yanaraktaba phibam leirakpa aduga aikhoina ningtam lalhogina kudong chaba phibam sing thorakpa asini hana cheur aduna palakli